Hello mayam. Video se hudingai mang dai gi viewers mayam bu arji mitai na khoromjari. To ngasi maten aina mayam kai ja to ngasi mayam da khara share to jara ke. To mayam aina siga laujare kare hawai ga dugai mula thong baga leire siga dugai siga na laure uti motor utini. Dugai siga laujare sinju dugai siga leire kare khamin simbi ga dugai gi hoi thabi ga. Do siga leire KFC leire. Dugai siga leire gi ngari mayam. Te aduni ngasi maten mayam. To mayam ay ngasi aina ngarang video da mayam da community post phangi aina mayam da ina hai congratulation hai rak mayam da wish to rapodo mayam du ida mata mayam boina khoromjari to mayam mana unda krai family member mayam na unda samai support hoise akoi mayam na samai support to ga kom nathang da ko maina krai 1k ka bai gi mayam loi krai akoi family mayam na support to bu to mayam akoi su mana support to raga mayam na unda support hoise mathang da som support to bu to tu mayam ai video sa ujarage ꯑꯍꯥꯟꯕꯗ ꯂꯥꯏꯒꯤ ꯑꯣꯏꯅ ꯈꯥꯏꯔꯒꯦ ꯃꯌꯥꯝ ꯂꯥꯏꯒꯤ ꯑꯣꯏꯅ ꯁꯦ ꯁꯤꯒ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯄꯤꯑꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯈꯔ ꯁꯥꯡꯕ ꯌꯥꯏ ꯃꯌꯥꯝ ꯃꯊꯦꯜ ꯌꯥꯝꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯥꯡꯗꯗꯣꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯔꯒꯦ ꯎꯇꯤꯗꯤ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯎꯇꯤ ꯄꯥꯝꯖꯕ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯦ ꯆꯥꯎꯅ ꯍꯨꯛꯇꯣꯛꯏ ꯃꯌꯥꯝ ꯁꯤꯗ ꯌꯦꯔꯨꯝ ꯊꯝꯕꯅꯦ ꯌꯦꯔꯨꯝ ꯑꯍꯥꯟꯕꯁꯤꯅ
하야돼 해면 왜?
ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯟꯕ ꯇꯧꯖꯔꯒꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯏꯔꯣꯟꯕꯁꯦ ꯈꯔ ꯂꯦꯝꯃꯦ ꯃꯌꯥꯝ ꯏꯔꯣꯟꯕꯁꯦ ꯆꯥꯕ ꯉꯝꯗꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯑꯃꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜꯗꯨꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯃꯌꯥꯝꯅ ꯀꯔꯤ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅ ꯉꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ 5 ꯑꯃꯨꯛꯇ ꯇꯠꯈꯤꯅꯤ ꯃꯌꯥꯝ ꯑꯗꯨ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯇꯣ ꯃꯌꯥꯝ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯇꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯕꯁꯀ꯭राꯏꯕꯔ ꯇꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯔꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯕꯁꯀ꯭राꯏꯕꯔ ꯇꯧꯔꯒ ꯊꯥꯒꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯀꯔꯤꯝ ꯅꯠꯇꯦ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯁꯤꯒ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯗꯨꯏꯗꯤ ꯕꯥꯏ ꯕꯥꯏ